Mayambu Khurumzari Impact Talk to Manipur da Reena Thingujam na Mayambu taram nokchari. Ngasi khoi studio da lengsin duna laibiri basi atai kana shunate maitai nupi gi thaunabu malim da saktak pada achoba thaudang lauriba sanabagi lamda khoi gi maitai nupi gi thaunabu miya mangda uthokpada ninghanaba leitana sharuk yariba khoi gi Olympian khoi gi Sushila Pukhrambam ga unabagi tanja da lawjake Sushila Pukhrambam bu Impact TV gi maike de taram nokchari. Ahan bada Sushila gi mafam da khoina hangjaning libasi Sushila gi habdi ima baba gi ming karai de ki no chinaw kaya suwi adugum self introduction do machamta hoi ya jane ai gi laifam na thamai ban hijam de wale kai de gi aduga ai bu pokpa baba na Pukhrambam Shyam Sundar Singh aduga ai gi mama na Pukhrambam Lata Devi or ai gi sister na Pukhrambam Elina Devi aduga ai naum pa maga Pukhrambam Ajit Singh Ichina ohum ne ba mama baba di kari hotna biri koi baba na local gi gari dum chatle daga mama na housewife oy oh ko yam chamna hingwa punsini ko adai da Sushila na ko gi shigumba habdi yamna hotna ba maga loina na isa gi responsibility ga loina na habdi kano malim gi thakta lak pase yam thagat ningai ni ado Sushila da koina ihan han hangjaring libasi chahi kaya dagi koina Sushila na hockey gi lams dai sana traga su ihan han ba kari masana sana rakhi sports gi lams dai za Sushila na han boina aina angang ngai dege ai sports yam pamjare pamjapode school gi khoi sports kumba degi yaksang sports kumba sida ai loi participate tawjare adedi nongma ai dum sports to yam pambani na adedi khoi kaka khoi baba gi hek makha thangbale adu kaka Robindro sina nang hockey da sanaro ka ma hairakpa kaigumba kaka sina boxing do oiro dai athletics do oiro kaigumba guideline atopa da piram tadi ai adudum mai changdaba kaka sina hairak pudugi matung ina ai Sushila na changjani gi ai hockey da mai changjagi ba ado khoi gi sagol manda khoi gi khoi bagi masanupi gi mai gi ada yum pale ba sagol manda adu gi masanupi dana majhana hockey sanarame ba ne angina je aduna tawraga moi mapalam da tour japa kari japa matam da state ki tournament gum japa matam da ade khoi gi family khoi gi ima baba waina moi stick ka no batapaga de gi track suit ka tapag holaga moina leira aga kholaga mai tawa de khoi ni ne gi matungina adum ai sana basakhi ngang ngai degdom aina horoki baje 11 12 years tagi dum ine sana ki bhorok sana bagi han ba sports ta kong khangjalak pase adum hockey sna ihan hana ba hockey sna dum ihan hana dum kakana takpirak bagi matuna adu dum change adu taragati kakana inspiration je pirak pane ba hockey sana bagi have the sports ki lams dai sports person amu ogi have se kakana takpirak padagi ogi bane ko ada khoi gi ihan han ba khoi gi Manipur da kari club tagi gadi sana ba hogi aina hamba first time aina ground entry to matam da khoi gi Postural Hockey Academy na lay khoi gi mingoi na panjab da khoi gi coach Romesh Singh aduga Oja Chandi Kumar aduga lay kidraba Oja Hirojit ahum sina aibu takbitam pirakhi okay ado khoi gi adumaina tawraga sana ba hore ado hoji khoi gi international level da su yaure Sushila se ko Olympian hairaga sumayam na dum khangna rabani ada national gi level da ihan hana sana ba hogi basidi karmai tawraga sana rai national level se ai 2006 ta ai MP Gwalior Academy da sangjarakhi ba matam da ju yamna khoi struggle toroga changi ba hai ba je khoi gi Manipur da di angang thadok pa yaroi mapalam da lehen ba yaroi kholo etmaina khar hai khoi gi iche inaung cha na khoi gi senior ne aduduna mana angang je Manipur da le de loi mangani kholani kaina hairaga mana fight toroga khoi je MP Gwalior Academy ki trial pi ba thagi bane ad thagi badagi trial do mai khale adum ai ada continue laigre MP Gwalior Academy da adugo ai 2008 ta junior Asia Cup sida bronze medal phangjarakhi bane hamba gi international hanba medal phangak pase 2000 kya da 2008 ki da hanba medal phangi ba horak pane ba ado yam thina laibak phabani ko ada hojikti medal se mathang phange ada national ki level na ta international ki level da medal kayam ko di phangak pa laigre medal se participate tawrubada tramai trangam ki suramani khale international ki level da adurgadi national ki level da tim yam su yam mani ko national di yam di dum sanaraktre adum international da lairaga khoi gi game gum da leiba degi national jakha sanab khadi wale okay ada ka khoi gi Sushila se hazipudi captain oi biribra khoi gi Indian women hockey team gi captain oi ribase hauzik oi biribra hauzik aina rio sida aina oire rio loira matung da ai gi rio khatang da oira rio khatang dang ning oira mese rio loira matung da ai gi
August Imphal thungre dana Imphal thung matungda September da mu Bangalore da kaure ai gi kayodi ligament je tat panina aduna ai operation tawdaba yade sanaring emerak da injury se la ira injury se 2016 gi February yoksang nume se ai gi practice taw matamda kitang slide tawraga inside ta taraga ai gi knee ACL tear tawgi baneba adu tawrakan da doctor myam tanare khole kay operation tawta di si Olympics at panangaroi kholroi damai haire ai khoigi Mumbai ki khwai gi best doctor ne khoigi Anand Joshi na adu manakta phoi ma ai jesa le chalon tungda Anand Joshi dun ai ngonda guide pire khoigi cricketer Yuvraj Singh adagi khoigi Danaras Pele hockey da captain oramba moiju ACL tear ore matungda ju sanagi operation tawdabida adagi ai ju amohena impress oigare kayandi moiju ngammaga ai ju kadaboi ngamoidono kaina khallaga na doctor dana guide tawre nang yam kare yam hard work oi mathau tai gym da pung mari manga nang leigadabni hamstring dai glutes dai si strong oi mathau tai an haibadagi ai je khoi physical trainer dana ai bu yamna patana ngak senbidana adu advai sana khibane ba operation jidi dum tawdi tawradaba Rio Olympics se loiraga an haiba de moije turama khoi New Zealand da chatpane adu matamda ai vice captain oina khale vice captain khala koda oja hoi moi ada hainai smadi ACL tear oirabnina maje Rio sanaba ngangodra ngamoidra madi maybe ni kaina khoi ki players sing that mai haiba coach na adu moya tournament loiraga captain oina di chatli bani bako ate vice captain adu matamda vice captain oina khan bane ba adu matamda Riturani hoisu leiri banina adu duga moina hala matung jida koi sir wajina ai je ubasida madi yamna hard work ora mesidi sanaba yarani adagi mai hard working si matungina aingoda mai sum piba male na khale captain si so okay admain toraga phang pane do hona bu hona rabadi mayamna dum ubiraga madu ki dum mana dum phange haibaduni ko ada captain oi basida isida akogi pressure ga di laibra habdi captain oi base laidana ko sana base free oina sana bangam de kaina ga so haina yeba chumna sum aduduga captain oi base da bu mayam do habdi guide tor ka dori bani amarom da aduna hockey je sana rakwa matam da captain oi rakwa kan da sana baga dum icham chamna ko gi defender oina lai hai ko Sushila se ada defender oina icham chamna lai raga sana rakwa ga captain oi raga sana rakwa siga no da captain oi base pressure ga yam laibra nangi hai singja base uthok pada ko gi laidana ko pressure ne hen man badagi uthok pangam da ba adu difficulty gumba laibra kamai difficulty hai je adu game da di adu madiam ta laitre adu laitaba hai je aina captain ama oiramina aingonda kitang mistake ama oiba tamda atai mayam sinasu amu madi captain ama oire ma player oiram tunda mana mistake tawre khole kaina adu kitang budi adu gi me aingonda adum di laijare ko adu ga kitang match kuma loire matungda interview mai lakpa da isi mayam je kitang di aingonda hakchang da rest khadi phangba walen khale okay pressure se sanaring ai mara di like laga su adum karigumba site amada di dum laieba okay yam nuai jare ado khogi Sushila na khogi sanaroi ama oina ko kari singthani ngai oiba khogi medal se lawrakhiba laikrake aina khwaidagi yamna haraujagi ba medal haraga di khogi junior world cup si aina captain oijagi si first captain ne haijagi si jida after 36 years ki matungda koina si medal je phangjagi bneba aduna yam si medal se yam haraujagi aduduga khoigi Olympic qualify gi matam jiga 2015 da sana kiba aduduga si ani sinai aina khwaidagi best moment ai gi medal phangjabada aina haijani okay akogi Sushila na akogi hauzik yamna kanna hotna jadana ko akogi international gi level da Olympian amoina participate su tawrure dagi international gi level da aduki matik medal su mayama phangure ko masi pumna maki akogi credit se akogi kakana budi mayam support to bi hai kakana taba mama baba na support to bi badi leibra kamai tawwe mama baba na zulwene support tawe aina gole da lebe matamda ai tha khodingi paisa kaina adu kharcha tawnabina kholamina moi ju dum wana kon aingoda di paisa do hai ko kaina family du su kaisu yamna high family na tamina medium family ni na dum moi ju paisa do dum aingoda di tak taba admaina khara dum problem di khale ko na hoji pude haire ko nang smai tawuni koi di hai da bawani khotabani mai taraga khara mama baba chiche khara dum khara wana dum ai paisa thara wo hai matam da moina dum hara horong thabida ki loina support tawe credit se pinning baji loina pinning e kaina di starting dagi hauraga hoji phau da lai myam se coach tegi kai ne khoi myam tawre myam se moi yaw da di ai ngasi phau si bau ti yaw pangamar wa da na credit se ai ngon da single leiba myam si loina pinning e khale
नुंगाइजै अदुदुगा कोगी सुशीला जे हौजिक सानारोय अमदि ओइरी अदो सानाबसे मखा ताना अदुम ngamigai sanagena khanbra kyam kuina sanagi kena khalle ai je ai target ti 2020 Tokyo si Olympics se target ai ne sana thamjare do mathang lakadaba tournament mayam de international mayam ase je dum ai focus tawraga dum soi dangang daba yaw ta di dum ai Tokyo singam ni na khalje Tokyo sim di yawrage habagi full ai asa thamjare okay am nungai jai ado akogi hauji ki oina Olympics na kitang amuk su thapi ko hauji ki oina matung tarak pada international ki bu oiro national ki bu oiro sanagadaba masana kui tana sanagadaba se karai karam balai kui dana sanagadaba hai je April da pangthogadaba khoi Commonwealth Games se sijigi khoi hauji la kadai tari kuntaruk sidagi khoi ki camp hawrani Bangalore da ado khoi ki fitness camp oina tarani handagi tournament di laitramina adugi preparation tawri okay ada marak sida aina amna hangjaning bo hangse Sushila se khogi maitai chanuni manipuri machani manipur gi machani aduduga khogi iramdam sigi oina khogi manipur gi oizaraga su manipur ana represent tawtre aduduga khogi atopa haji railway sta layena pauta jai ko aduduga aduna khogi iramdam sida is da manipur macha amo oiraga maitai macha amo oizaraga iramdam sigi represent tawuraga sanaba phangdaba sida kari phaubi kari mot lebi bage si matang sida khoi national gumba khoi lakwa khoi di Indian Railway do la khoi railway myam gi selection tor matung da Indian Railway na ma group la e Manipur khoi national da di hoji group A group B na mai khai do kharaga ahi ba team jingsina A da leraga dai kharaga nop team jina B da mai thaba ado matam da hana khoi B ki tournament hana tawe adu matung da loiraga A tawune dai di thawai budi nuaite khoi Manipur da smaina goal mayam sala khoi ji Manipur je yam improve oiga da budi yamna wali ado smaina goal ga sanba khot pass nungju nuaite khoi ju sana ninge yamna Manipur gi ming da thoga khoi ju leiriba mayam khoi gi railway mayam yame ba khoi metai masa leiba mayam western railway da su central railway da su leiriba mayam khoi pulap punjalaga amtang senior nation khoi Manipur ki team do en thok se kana sum haina budi yaw khoi haina budi yaw ko ado khoi isamak ta su habadi hoi Sushila hoina participate tawru ba se khoi Manipur na represent taw ta raga so khoi da di am chawk thok sa phawi iram dam sigi khoi metai machane si se kaina ga khoi da su chawk thok sa budi phawi edur ga su iram dam gi hek mak maming di oidraga sana ba si dai sida sana roi ama oiraga isa da adu gi nungai ta do kitang da adu share tawning ba gi sum hang bani ado kainoni haji akogi sanari haji Sushila je adum makata na matangi Olympic phawa yawge habagi asa thamjari ko adu duga akogi sana basi dai sida sana base sum sanaraga marak dadi dum khara lerga di potha ga dori bane ba adu potha ba kanda kari tauge habdi tungi future da kari tauge habagi future se aina hoigi sum sarkar da su ai haijaning bhai ga na hoigi academy ma hangba khoi Manipur sida nupa gi oro nupi gi oro ama oiraga khoi leiba mayam de senior lai mayam khoi se thaba ka pibi ta di khoi se la ga khoi angang mayam yokhot piba de ismana di khal nikhale khoi yam nungai jari sarkar na sutabi boisanu ado khoi gi talk se makha chatha jarake adubu tawbatabu matang swaisida atenba break amtang laujage impact news ki impact talk to Manipur bu meeting ta dun lebiu mayam bo muka na taram nokchari ngasi akhoi studio da lengsin tuna lebiri basi akhoi Olympian Sushila Pukhrambam ga unajari baduni makha chatha jarak pa wahang oina Sushila da hangning libase akhoi nupi chanaroi ama oina ko akhoi iramdam sidagi haugraga malim gi thakta mayam da sakta e hauji akhoi Olympic ta bukta participate tawrudana akhoi dokimatik chawthok chaningai oira pane ba tanja se adai da akhoi tung koina sanaroi ama experience leira ba sanaroi ama oina akhoi naha inkhalak liba habati Sushila hogi matung inaraga sanaraiba naha singi damakta experience leiraba akogi hena gyan loshing leiraba Sushila hoina mukhoi gi damakta kari thabak thoram paikhat ke habagi wakhan di khalli future da mayam aina haijaning badi akogi sanage na bu akoina mai changraba like to oiro dagi any game dai oiriba mayam sida aisana bu target thamgraba aina si changrata di ai si oidabe ade habagi wakhal se smaina legadaba और कईगुम्बा ग्राउंड दबो ओजागुम ना ताकपा खोटपा ओजागुरु ना ताकपा सेगु मत मुन मुन येंबा ओजागी कमाई ताइनो सिजे एक्स्ट्रा प्रैक्टिस तौ जादे आई एक्स्ट्रा प्रैक्टिस से कछु तौ जरकते आई ग्राउंड ताइबा मयाम ओजाना ताइ मयाम दो दुम आई पूरा फुल फोकस तौ जरगा आई दम अप्लाई तौ जबा ngaतने आई एक्स्ट्रा प्रैक्टिस ति कछु आई पाम जरकते अदुगो इसाना बु तौगेना खलदि अदुम ngambane अदुदना मयाम जु अमुक तौगरे अमुक सोइगरे अदा वखन हंदबिदबा सिजे तौने
Okay. Ada aina hangjaning basina Sushila na inkhalak liba na hasingi damakta tongan ba habadi Sushila gi site gi academy ga hangaga makhoi gi damakta karai phau hotna gi habagi adung bai asa pandam ga thamba leibra hotna ba haije aina academy ga hangaga khoi myam tak na khotna leiba khoi gi Olympian myam adagi leiba myam sing su la ga ta ga kholaga angang myam se national thak po adagi khoi international thak po ti loina yehoninge na ai wakhan sidale okay ado akogi hockey sana basi amna akogi stamina yam changba masana ne na haiba haidi haidi atai game sipu habadi hanthabagi wafam gi wana taba football su hoi chen ba chongba kai kam yam darkar oi hockey sina mu pot se akogi non tharaga sum lai dorim ne ba non tharaga lai dorim ne adagi mu ball su pi e ba football kai kaga yengna matam da di ko adagi cricket hairaga nam cricket to ball do dum focus tor lai dorim ne ba adi hazik su silaw na sana ri ba hockey city akogi hockey stick to su pairani adagi ball do su pairani plus adagi matak to luktharaga su laiga dorim neba luktharaga ball se karai da kanada pass tau sigi haina purana mai thangalaga yengba sum yaroi do neba michi na yengna ga dori baneba adu gi da khogi adu gumba habadi laidana masana se amna khogi mental sharpness yam darkar oi ko hadi kamai tau ba khotba adu trick sum yam darkar oi plus stamina physical fitness plus stamina yam darkar oi ba stage da Sushila na katai phauba practice tawi kamai na tawi karai phauba hotna rakhe hotna badi mayam hotna re ko khogi hockey is the quite a intelligent game. Then I love Jaco. Kagino have the hockey 18 players of Sanadoni, Sanari 11 Sanarani. And ball the Hoji Kayagini. No, the Ragas Lani, football or at the was laptop, hockey is the left hoga, the goals and Tadoka de Loira. Other than we I know Honaza Hojic, I should it talk morning I don't practice essay aduga chuti thagana adum koi Saturday Sunday ko mesna koi chau sing setam kajaraga adum taw aduga evening jina koi gi koi lekai da mountain gym na hange du moina ai sang matam ta yam harau na tobiraga sanau kholo ka to nuai na reception pharan tobiraga ai adum moina adum harau hang adum ai free da adum sanaja mayam dagi support phangya dagi moi trainer leiba khotpa dagi nang di player ni na si khongi je kanani kaya moi takpi khotna mai tawe hona badi dum hona di kagena ai target thambani na adu extra tongan na leidana ko habadi extra kenu ba leibra ba hona ba extra hai je gap chuti thana bani na adum mai di dum rest laine ado idea juti adum evening morning dum taure oi adu hai ja ya ke shukai de adu duga khogi hazik Sushila gi mapam da hangning liba se ikui da na handa Sushila hoina chatluba khogi 9th Women Asia Cup sidai sida goal lor e na pau ta jai ko sigi goal lor pagi pau se ma'am nungai ba phau gre khoi habadi Sushila hoi participate tawraga iram dam sidai sida chaktok chaningai ni di sanabagi lamda di Manipur se aduki mati amayam na chaktok chaba phaujari bani ko adai sidai sida khoi gi sarkar gi side tagi habdi gold medal ga lorok pa haiba sidi amarom da ko international gi thak ta ga gold lorok pa haiba sidi habdi tawjagi haiba hotna jaraga su mai pak pangam da ba ma'am ma yauri ba ko da Sushila hoi labuk phaba dagi sigi habdi gold ga laudana sida sunatana Olympic ta su participate tawdana ma'am tawrure sidai sida sarkar gi side tagi kari benefit habdi sarkar gi side tagi kari kayamu yamna moina mating pang bi pa laibage handa ki sida di sarkar gi mai kai dagi di kemta phangse de hai batare handa ki hai se mamang da di pang pa mamang da di khoi gi Olympics participate to do budi loi pang ba ado handa ki khoi Asia Cup ta khoi gold medal lor lak pasi lor ga lak pase ha Asia kem ta sarkar gi mai kai de kem hai bi ekta base ta di hai ke handa ki se hai bi ekte no mai na Facebook ta phak pane khoi gi che American gi khoi mana masu champion hoina Asian champion ado matam da khoi gi sir hoina khoi gi CM na khoi gi congratulation ka wish pi ba ado kitang phak ba da khoi chu kitang mai ta ba khoi champion ne champion have the American su goal lori bani Sushila hoi su individual na traga su group ta goal lori bani ba okay khoi chu mai tem sa khoi chu ama khatang ne yaure se nupa da su handa senior Asia Cup ta chu khoi chinglen sanana masu yaw bane mai tem sa ama ai yaure do kitang ngonda nuai jada bam phau ba hai tare kan di sports person ina manju champion ore khoi chu champion ne hoi mana budi Olympics the bronze medal lore kitang budi hai khoi de gi di hele ko do ta su champion ore mina dum man hena khalle do doga aina sarkar da darka khoi request to janing ba hai ga na khoi gi hena ki 2016 da December da pangtho ki khoi junior world cup boys
mengi sei sida khoi gi Nilakanta Sharma na khoi Manipur macha ama khatang yawe sida gold medal ne balori se da sarkar na kayamta haibi da se kitang numai te na ina ai gi mai kai da gi haijani nge na khalse okay ada hojik sarkar da Sushila na thamli base abdi Sushila su gold lori bani atai sanaroi sing su gold lori bani tawbatabu Sushila hoi se khatang da na thaiba gi moong da ure ko sarkar sina ado mari leina ba sarkar na sutabi poishanu sigumba habadi chapmana na Sushila ju best level da hotna jari bani atai sanaroi sing ju hotnari bani aduna sumaina habadi kitang da nungai ta base phawe ado sigumba se tawdana ba mari leina bana mathang da di khatang kupna yingsin biu haba pafam se thamjage adu duga makha sa thajarak poina khogi hauji railways da tc oina lei ko hoi Sushila se kyam kuire le rakpa ai 2010 da join tawjabane railway da lerak pase 2010 da gilerak pani ba adudi chahi tari sujal ko taragadi habidi sigi railways ki tc je tum smaina sum oiraga leigen khanbra awang ba habidi atopa ahen ba sum target tawba gumba gadi leibra kamai tawe target se aina Olympics lora matung da khoi hana CM oijaram ba khoi sari bo bi da haijabane khoi thabak bibiyo kaina koi Manipur da lejarage thabak bibi ta di hana adugumba ki approach ti tawba laikre ba propose haijagi bane ba ado hoje masarkari makai ke em hairak tamina khoi chudum dum railway da leibata railway da dum leibata re ba masi pumna makse kanagi ashoibani na lawgani soibaje kai haini sarkar na khara yindi iramdam Manipur sigi sanaroi ama oiraga su iramdam sigi maming da sanaba ngamdriba adagi leibusu iramdam stage hoi lakpa khopa budi yum budi sida loi lei adurga su hek mai puna na stage da purana settle dawraga leiba ngamdriba se kanagi ne di kamaina tawribano masi puna makse si pumna makse sarkar na kitanga koi gi yengjan bidaba haiba tare hoi okay sarkar da yengchan ba yamna watle haiba wafam sini Sushila gi mai kai dagi thamli base international gi level da koi gi Olympian ama oiraga asigumba pukning shonthaningai oirba koi gi wakhan phawali base masi mari leina bana khatang da miching changhaningi haiba gi wafam se thamjake aduduga koi gi ngasi makse koi gi Manipur da di sangai festival su hauba numit ne tawbatabu ban su kaure akoi gi ban sidi Manipur da di yam toire ko ado koi gi sanaroi ama oina akoi gi Manipur iramda Manipur se isa ban tawbase sina sanaroi se da akoi satra kai ka su mayam thoe di shoe haba budi khangi ko hiram khuding makta aduduga sanaroi ama oina sina karai phawba effect to leibra habase habatang thambi effect yam leire na haijaninge kai gino habdi hoi budi sida thamai banda leibani nakpanina chato chasin khoi sidi khumala pakta dum sappa yai lab liba dei bus ta lakpa dei mayama athaba thap dagi leiba mayam jingse moi bus puche ban leiramina adu manu chen da ba khota ba aduduna nomogi practice lepa khotpa sina khara effect la kanina I haijaninge ban ke ka tawba se ma'am so eko anak pada laiba mafam sing da laiba mi sing zida budi kashu thoina kai da ba aduduga athaba thapa mafam dagi gari gi kuthangna saida yorokpa khumalampa yorokpa yada ba mi sing tati yam chauna so eba masi pumna makse mari leina bana so hena tabi bo ishanu aduduga yari ba makhai khoi gi Manipur se ban free have se ohela se have se makai dagi su thamjake aduduga khoi gi makha tarak pada Sushila je hauji Sushila gi punsi da achievement che tuki matik phange masi pumna makki achievement se gi khoi gi credit se Canada pini credit di ai family ai coach koi friend kai ndi friend me amna su support tawi na loina pini nge hai ne okay ado yam nungai jai ado Sushila gi sana bagi sidagi nataba habadi Sushila je hosik leshabi oiri bani ko leshabi oi bani na khoi gi habadi khoi gi khatang da kana personal da changjara ke ko da kashu kai roi na khalle khoi gi sanaroi ama su oiri aduduga koi yum panbagi wakhan gadi leibibra kamai tawe hauji podi ai dum target puri thamjari ko hogai gi Olympics ke ja adu matong da dum ai dum pan ge na khanje ai gi ke Olympics se participate tawraga dum pan ge dum khanje ai di hoi habadi sanaroi tai di yum palaroi ke kaina ga dum leiba sum yam yawi dana adudugi sum ai khangning dana hangbani ko kai da brang khale aduduga koi Sushila da makha tarak poina aina hangning libase akogi kogi sanabagi lam sidai sida adum changjalle hauji sanaba loiraga kogi hayengwai ahan oira akanda di ko sanaba loira akanda di kari tauge habadi yumda dum leiraga ima baba gi sepa tawdoribra adu natraga kari kamai tauge habagi yum pala matung da di ai dum sanaba je thoklaga angang mayam da tak po khot pa dagi sum yum da phamja leita di sa ju dum boring oira ne dum ta dum
खरा हनु सलानी हाय तारे खै अंगांग म्याम दा लेमिना ताकना खोतना लेदी मतम जु खंगौरो देगी दम खरा जु हक्सांग जु मेंटेन तौनी ना खनजे ओके ओके याम नुंगाइ जे को अदि खोगी सानबसे हाबदी लेदना युम पालो मतुंग दा तुम सानबसे दम यावगी गेना दि खल्ले बको याव बहाय जे खोगी टीम दबुदी याव दसु आउटसाइड खोगी नेशनल गुंबदा अंगांग म्याम सुन ताको खोटपा आई युम पालगा बुदी आई खोगी इंटरनेशनल गी दे दम आई टोकेना खल्ले इंटरनेशनली टोकेना खल्ले बा ओके अदुदुगा नेशनल गी लेवल दि सानगेना खल्ले ओके याम नुंगाइ जे अदुदुगा खोगी इरमदम की इंखलक्लिबा सानारोइ सिंगदा को खोगी लेदना करी करमबा हाबदी पौता कुंबा पिनिंगबा लेबगे इंखलक्लिबा नहा सिंगसदैसदा अदुदुगा खोगी सुशीलाना खोगी सानाबगा हजिक सुशीला से ग्रेजुएशन लोइरे हाबिदे को ग्रेजुएशन लोइरे सानाबगा खोगी लाइरिक कसिसु ग्रेजुएशन लोइबा हाबसे म्याम होनरबा मतुंगदा ग्रेजुएशन से यौर इबनेबा अदा सानाबसु अदुकी मति मांग थाना चटली अदगी लाइरिक किलमदसु निंहनबा लेतना ग्रेजुएशन फाबो लोइसली स्टेजदा खोगी सानारोय अमा ओइरागा खोगी सानाबसिगा लाइरिक कसे यामना वाइ हाबा मिसु दुम थेंगनै खोगी मेनली खोगी मैतै मचा सिंजे सानबु सानारगदी थाइनगी मतम थौजिति मैम चेंजेस लेरे को थाइनगी मतम दति लाइरिक से खतंग तुम मनिंग हलोबदौना तवे सी मतंग स्टेज से लेदना को खोगी लाइरिक का सानाबसिगा अनि स्टेज से यामना वाब्रा मेंटेन तौरगा थंबसे करी हाइबिनिंग होय एंगोदसु खम थेंगना जरे को सी सानाबजे खोई अयुक्त चलनी को दुदुगा निपान मखाय मापन साइ हलानी हलागा से तुम इरुजदना खोतना दे साइसिंग सादना स्कूल अमु चटपा खोटपा अदगी मो आदा यौरगा खोई हक्सांग सानारमिना वाबनिना खरा तुमनिंगकपा खोटपा खरा यावेबा क्लास दा अदमाइना खरा बुदि थेंगनै अदु तारजु अखोइना लाइरिक से हौजिति यामना इम्पोर्टेंट ओरेना खनजे कने हौजिति याम चावखलाबनिना लाइरिक सिदि लाइरिक की साथ अखोइगी कई हानि लाइरिक तौंगना अखोइ सानाबदा दुम लाइक से सुयाव यावदबा यादे हाबदी अतोपा लेबाकता चटला सानारगसु आइगी इमारोन सिदा ngang यादे बनि अदुना लाइरिक से हिरम कुदिमकता हाबदी लाइरिक हाइबा सिदा बु ज्ञान लौसिंग लेबे हेंगलकदोरि बनि अदुना फजबा व्यवहार हेंगलकदोरि बनि फजबा वाहि वता सिजिनबे हेंगलकदोरि बनि को अदुना हिरम कुदिमकता सानाबसे यावदबा यादे सिबा वारबसु वाना सानारोइ सिंसिना सानाबा खतंगदना तना लाइरिक सु यावबिगदबनि हाइबा वाफम सिने बसु सुशीलाना थंबिनिंग लिबसे अदुदुगा इरोइ लोइबा ओइना सुशीलादा हंजनिंग लिबा वाफम सि एक्सपीरियंस लेबा सानारोइ अमा ओइना अखोगी कैप्टन फावबो ओइरे अखोगी इंडिया की वुमेन हॉकी हॉकी दा कैप्टन फावबो ओइबिरा बनि सुशीलाना मसिदैसिदा अखोगी मणिपुर स्टेज लैरिबा इंखलइबा हॉकी खतंग नतबा अतोपा सानारोइ सिंसे सिदैसिदा थौना हापिनिंगाय ओइबा पांगल हापिनिंगाय ओइबा अखोगी करी मेसेज पिनिंग बलैबगे मखोगी दमक्ता अखोगी पुनि थबनिंगाय ओइबा मेसेज अंतंग हाइबिरम होय आइजु दुम अंगांग ओइदेगी सानाबा होरकपने आइसु लांगाई अदेगी मयाम खले को खलकपदो कोई मतम साना खतकदबा चागदबा कोई नुपी अमा ओइरे खतकदबनी केगदबनी लोइन तौगदबनी अदु तारजु कोई सानाबा ओइरो अदेगी लाइरिक तबु ओइरो अइना खतलुरे अदेगी हंजलानी युमदा अदे इमा इपाना हाइबा कोई ख्वादिगी मोस्ट इंपोर्टेंट से कोई डिसिप्लिन जिने डिसिप्लिन यावददी फना कोई अफा प्लेयर ओइरो अदेगी अफबा मी अमा ओइरो कैसे नते है वन लॉन्ग लास्ट ओइदे एस मादी डिसिप्लिन लेतबनी खोतबनी अदुम हाइनरगा मी म्याम स्माइन तौननी मी मदना खितंग फबतादी एस मादी यामने फबंगानी डिसिप्लिन लेबंगानी स्माइन मथद अदुम अप ओइयो अदुना अखोइना आइन हाइजनिंग बदी म्याम सिदा लाइक तबो ओइरो देदी गेम दबो ओइरो आइना तौगे खनग्रबा अदु अदुम तौबिबा अदगी अदु मतक्ता अखोइगी मतम नाइना अखोइगी इमा इपान हाइबा थक्सी खासी खंगबा सिजे important way na haijani important way ba aduga family ki support sam important way ba ta mai pak na bahona bada okay yam nungai jare Sushila na khoi gi studio da lengsim duna Sushila gi khoi gi chillaba matam kai thokpi duna punsi gi awan nungai khara share to bi bagi namak da haini ali tana thaga jari aduga mari leina ba authority na su khoi gi asigum laba khoi gi Olympian khoi gi Asia Cup ta gold medal phangla aba asigum laba sanaroi shibu pukning thogat pagi matang se yamna watle haba wafam thambire masi pumnamak se mari leina bana kopna mi cheng changbire hairaga asigum laba khogi tangaba mani iramdam gi mani amana khogi malim gi thakta hena khogi medal lorokpa ngamna bagi khongthang du lokhat chaningi haba wafam se thamjaraga khogi Sushila Pukhrambam bu hainingai leitana thagachari tungi punsida yaifabada oibiyu hotna badale piganu masi haijaraga khogi impact tv gi maikei dagi kaina ba ya thangni jari pinabirase